ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯡꯅ ꯇꯥꯕ ꯐꯪꯏ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯑꯐ ꯐꯠꯇ ꯂꯝꯆꯠ ꯁꯥꯖꯠ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯅꯥ ꯋꯥꯈꯜ ꯇꯥꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗ ꯆꯦꯟꯒꯗꯕ ꯒꯨꯟ ꯄꯨꯝꯕ ꯁꯨꯅ ꯌꯥꯎꯔꯦ꯫ ꯊꯧꯅꯥ, ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝ ꯐꯥꯎꯕꯗ ꯑꯍꯨꯝꯗꯨ ꯊꯧꯅꯥ, ꯅꯤꯡꯊꯦꯝ, ꯌꯥꯋꯣꯜ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯌꯥꯋꯣꯜ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯐꯥꯎꯕꯗ ꯁꯥꯎꯅꯕ ꯂꯩꯇꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯩ ꯑꯍꯨꯝꯗꯨ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯔꯒ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯀꯂꯛꯅꯩ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯦꯠꯅꯕ ꯂꯩ, ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯝ ꯄꯥꯝꯗꯕ ꯈꯦꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ, ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯊꯦꯡꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯃꯥꯟꯅꯔꯝꯃꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯍꯨꯝꯗꯨ ꯑꯅꯧꯕ ꯀꯌꯥ ꯊꯦꯡꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯇꯅ ꯌꯣꯝꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯍꯨꯝꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯇꯩ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯨꯔꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯅꯤꯡꯊꯦꯝꯅ ꯍꯧꯗꯣꯔꯛꯏ꯫ "ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯕ ꯍꯣꯏꯅ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯆꯠꯅꯤꯡꯕꯅ ꯑꯩꯗꯤ ꯀꯩ ꯐꯥꯕ, ꯁꯥ ꯇꯥꯟꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔꯨꯔꯒꯅꯦ ꯏꯈꯣꯡ ꯏꯈꯨꯠꯁꯦ ꯆꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯣꯏ ꯑꯅꯤꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯣ?" ꯊꯧꯅꯥꯅ "ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯌꯦꯡꯉꯁꯦ꯫ ꯑꯩꯁꯨ ꯆꯠꯅꯤꯡꯂꯤꯕꯅꯤ꯫ ꯀꯣꯅꯨꯡꯁꯤꯗꯒꯤ ꯑꯍꯦꯟꯕ ꯁꯔꯨꯛ ꯀꯌꯥꯗꯣ ꯌꯦꯡꯅꯤꯡ ꯎꯅꯤꯡꯉꯤ꯫ ꯌꯥꯋꯣꯜꯅꯁꯨ ꯆꯠꯅꯤꯡꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯍꯨꯝꯗꯨ ꯃꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯕꯣꯟꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯅꯣꯏ ꯑꯍꯨꯝꯗꯗꯤ ꯆꯠꯈꯤꯒꯅꯨ, ꯂꯥꯟꯃꯤ ꯈꯔ ꯄꯨꯔꯒ ꯆꯠꯂꯣ." ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ꯫ ꯈꯪꯂꯤꯕꯅꯤ ꯅꯤꯡꯊꯧꯁꯨ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯨꯟꯅ ꯑꯃꯨꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯔꯣ꯫ ꯑꯌꯨꯛ ꯉꯟꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯑꯣ꯫ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯏꯄꯥ ꯇꯥꯛꯄꯤꯔꯛꯀꯦ꯫ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯆꯨꯝꯅ ꯆꯠꯂꯒ ꯆꯤꯡꯂꯣꯟ ꯑꯅꯤ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯕꯣꯟ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯌꯧꯔꯕ ꯑꯗꯨꯒ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯣ꯫ ꯃꯐꯝ ꯑꯗꯨꯗꯒꯤꯗꯤ ꯍꯦꯜꯂꯨꯅꯨꯀꯣ." ꯅꯤꯡꯊꯧꯅ ꯌꯥꯔꯛꯄꯒꯤ ꯍꯔꯥꯎꯔꯝꯃꯤ ꯑꯍꯨꯝꯗꯨ꯫ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤ ꯉꯁꯤ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯛꯇ ꯍꯥꯏꯕꯗꯨ ꯏꯄꯦꯟꯗꯤ ꯄꯦꯟꯖꯗ꯭ꯔꯦ꯫ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯂꯒ ꯑꯍꯤꯡ ꯑꯗꯨ ꯁꯨꯝꯅ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯆꯤꯛꯄ ꯑꯍꯤꯡ ꯍꯧꯈꯤꯗꯨꯅ ꯀꯣꯔꯧꯃꯥꯒꯤ ꯈꯣꯡꯆꯠ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯄꯨꯡ ꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯏꯕꯪꯗ ꯃꯉꯥꯜ ꯑꯃ ꯂꯥꯛꯂꯦ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯍꯨꯝꯗꯨ ꯃꯆꯥꯒꯤ ಚಾನ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯌꯣꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯃꯥꯅ ꯆꯤꯡꯗꯣꯜꯗꯒꯤ ꯌꯦꯡꯊꯔꯛꯇ꯭ꯔꯤꯉꯩ ꯈꯣꯡꯁꯥꯟꯒꯗꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯊꯧꯅꯥ, ꯌꯥꯋꯣꯜ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯈꯨꯔꯨꯝꯂꯝꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯣꯠꯁꯤꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯋꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ꯫ ꯄꯣꯟꯗ ꯌꯣꯛꯄ ꯎꯆꯦꯛꯅ ꯄꯣꯟꯗꯒꯤ ꯃꯄꯨꯅ ꯊꯥꯗꯣꯛꯄꯗ ꯍꯔꯥꯎꯕꯒꯨꯝꯅ ꯑꯍꯨꯝꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯋꯥꯏ ꯀꯧꯕ ꯍꯥꯏꯅꯗꯦ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯂꯛꯄ ꯕꯣꯟ ꯑꯗꯨ ꯌꯧꯅꯅꯕ ꯂꯥꯛꯏ꯫ ꯆꯤꯡꯂꯣꯟ ꯑꯅꯤꯗꯨ ꯂꯥꯟꯕꯗ ꯋꯥꯗꯤ ꯋꯥꯔꯕꯅꯤ ꯑꯍꯨꯝꯗꯨ, ꯑꯗꯨꯕꯨ ꯑꯋꯥꯕꯗꯨ ꯀꯥꯎꯅꯅꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯈꯪꯗꯅ ꯁꯥꯡꯂꯕ ꯂꯝꯕꯤꯗꯨ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅꯊꯪꯗ ꯌꯧꯔꯦ꯫ ꯐꯖꯩ ꯃꯐꯝꯗꯨ, ꯖꯥꯗꯨ ꯍꯩꯕꯤ ꯀꯅꯥꯅ ꯁꯦꯝꯂꯒ ꯊꯝꯂꯝꯕꯒꯨꯝꯅ ꯏꯔꯪ ꯂꯪꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯕꯣꯟ ꯑꯗꯨ꯫ ꯕꯣꯟꯗꯨ ꯌꯧꯕꯒ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯔꯤ꯫ ꯍꯩꯅꯝ ꯂꯩꯅꯝꯅ ꯌꯣꯝꯂꯕ ꯅꯨꯡꯁꯤꯠꯇꯨꯕꯨ ꯍꯣꯟꯖꯤꯜꯂꯒ ꯋꯥꯕ ꯀꯣꯛꯍꯜꯂꯤ꯫ ꯑꯋꯥꯕ ꯄꯣꯊꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨ ꯆꯥꯔꯤ꯫ ꯆꯥꯅ ꯆꯥꯅ ꯌꯥꯋꯣꯜꯅ ꯍꯥꯏꯔꯛꯂꯤ, "ꯂꯣꯏꯔꯦꯅꯦ, ꯑꯃꯨꯛ ꯍꯟꯕ ꯇꯥꯕꯅꯤ ꯀꯣꯅꯨꯡꯗ꯫ ꯑꯩꯅꯗꯤ ꯍꯞꯇꯥ ꯑꯃꯃꯨꯛ ꯕꯣꯟꯁꯦ ꯀꯣꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ..." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ "ꯌꯥꯋꯣꯜ, ꯑꯩꯁꯨꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯊꯧꯅꯥꯅ ꯏꯄꯥ ꯃꯍꯥꯔꯥꯖꯇ ꯍꯥꯏꯅꯔꯗꯤ ꯌꯥꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯍꯥꯏꯗꯕ ꯃꯥꯜꯂꯦ ꯃꯥꯁꯨ꯫ ꯁꯤꯗꯤ ꯋꯥꯅꯅꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫
ꯊꯧꯅꯥꯅꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠꯇꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯕ ꯂꯣꯏꯁꯤꯟꯅꯔꯣ, ꯑꯗꯨꯒ ꯑꯔꯦꯝꯕ ꯆꯥꯅꯅꯕ ꯂꯩꯔꯤꯁꯦ ꯐꯖꯅ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯊꯧꯅꯥꯒꯤ ꯋꯥꯗꯨꯗ ꯑꯅꯤꯗꯨ ꯊꯧꯅꯥꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯏ꯫ ꯊꯧꯅꯥꯅ, ꯏꯄꯥ ꯃꯍꯥꯔꯥꯖꯅ ꯉꯁꯤꯈꯛ ꯆꯠꯂꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯄꯦꯟꯗ꯭ꯔꯤꯉꯩ ꯀꯣꯏꯔꯗꯧ, ꯀꯥꯟꯅꯗꯦꯁꯦ, ꯂꯣꯏꯁꯜꯂꯨ, ꯕꯣꯟꯁꯤꯗꯒꯤ ꯊꯣꯛꯑꯁꯤ꯫ ꯑꯗꯨꯕꯨ ꯌꯥꯋꯜꯒ ꯅꯤꯡꯊꯦꯝꯒꯗꯤ ꯀꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯤꯄꯥꯏꯕꯗꯨꯁꯨ ꯎꯔꯒ ꯊꯧꯅꯥꯅ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯅꯨꯄꯥ ꯃꯥꯟꯗꯕ, ꯁꯦ ꯂꯣꯏꯁꯜꯂꯨ ꯆꯠꯁꯤ꯫ ꯊꯧꯅꯥꯅ ꯍꯥꯏꯕꯒꯤ ꯑꯅꯤꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯆꯠꯅ ꯆꯠꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯌꯥꯋꯜꯅ ꯃꯈꯥꯔꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯍꯧꯔꯦ꯫ ꯁꯨꯝ ꯆꯠꯂꯒ ꯕꯣꯟ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄꯒ ꯏꯉꯛ ꯉꯛꯏ ꯑꯍꯨꯝꯗꯨ꯫ ꯉꯁꯥꯏꯗꯤ ꯕꯣꯟ ꯃꯅꯨꯡꯗ ꯑꯁꯪꯕ ꯄꯥꯝꯕꯤ ꯀꯌꯥ, ꯎꯍꯩ ꯀꯌꯥ, ꯐꯖꯕ ꯀꯌꯥꯅꯤ ꯂꯩꯔꯝꯕ꯫ ꯑꯗꯨꯕꯨ ꯕꯣꯟ ꯑꯗꯨꯒꯤ ꯊꯪꯅꯅ ꯂꯩꯔꯝꯂꯤꯕ ꯂꯝ ꯑꯁꯤꯗꯗꯤ ꯅꯥꯄꯤ ꯑꯃ ꯐꯥꯎꯕ ꯍꯧꯗꯦ, ꯎ ꯑꯀꯪꯕ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ꯫ ꯃꯐꯝꯁꯤꯗ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯑꯉꯛꯄꯅ ꯌꯣꯝꯂꯕ ꯑꯍꯨꯝꯗꯨ ꯈꯣꯡ ꯊꯥꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯃꯛ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯁꯔꯨ ꯀꯌꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯤꯒꯤꯗꯤ ꯃꯥꯟꯗꯦ, ꯁꯥꯒꯤ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯕ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯂꯥꯞꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯁꯤꯗ ꯉꯁꯤ ꯑꯍꯤꯡꯗꯤ ꯂꯦꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯉꯁꯥꯏ ꯆꯥꯅꯅꯕ ꯈꯥꯛꯍꯧꯕ ꯈꯔꯗꯨ ꯆꯥꯅꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯑꯅꯛꯄꯗꯒꯤ ꯎ ꯑꯀꯪꯕ ꯇꯥꯔꯤꯕꯗꯨ ꯃꯩ ꯊꯥꯗꯨꯅ ꯇꯤꯛꯂꯤ꯫ ꯂꯝꯍꯥꯡꯗꯨꯗ ꯃꯣꯏ ꯑꯍꯨꯝꯈꯛ ꯑꯃꯨꯛꯇꯗ ꯇꯨꯝꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯇꯝꯕ ꯉꯝꯗꯦ ꯈꯟꯗꯨꯅ ꯇꯨꯝꯕꯗ ꯄꯥꯂꯤ ꯅꯥꯏꯅꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯅꯤ ꯑꯃꯅ ꯇꯨꯝꯂꯒ ꯃꯤ ꯑꯃꯅ ꯁꯪꯕ ꯁꯤꯟꯗꯨꯅ ꯄꯥꯂꯤ ꯅꯥꯏꯅꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯋꯥꯕꯅꯤꯅ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯋꯜꯒ ꯅꯤꯡꯊꯦꯝꯒꯅ ꯍꯥꯟꯅ ꯇꯨꯝꯃꯣ ꯍꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯁꯤ ꯊꯧꯅꯥꯒꯤ ꯄꯥꯂꯤ ꯇꯥꯍꯧꯔꯦ꯫ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯊꯥꯕꯜꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯣꯛꯂꯤ꯫ ꯃꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯁꯤꯡ ꯈꯔ ꯃꯩ ꯊꯥꯔꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯇꯨꯝꯊꯈꯤꯕꯒ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯉꯥꯏꯍꯥꯛꯇꯨ꯫ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯨꯡꯍꯥꯡ ꯍꯥꯡꯕ, ꯄꯨꯡꯃꯝ ꯃꯝꯕꯒꯤ ꯑꯋꯥꯕꯗꯤ ꯊꯥꯕꯜ ꯃꯥꯒꯤ ꯃꯄꯥꯟꯅ ꯃꯝꯕ ꯑꯣꯏꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯧꯅꯥ ꯎꯏꯊꯒꯦ ꯇꯧꯔꯛꯏ꯫ ꯃꯥꯅ ꯃꯤꯠ ꯎꯏꯁꯤꯟꯒꯦ ꯇꯧꯕꯒ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯤ ꯃꯈꯣꯜꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ꯫ ꯈꯣꯏ ꯃꯍꯨꯝ ꯀꯥꯏꯕꯒꯤ ꯈꯣꯏꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯜꯗꯣ ꯌꯥꯝꯅ ꯍꯧꯏ, ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯅ ꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯑꯇꯤꯌꯥꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯄꯥꯏꯔꯛꯄꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯧꯅꯥꯅ, ꯑꯁꯤꯕꯨ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯇꯤꯌꯥꯗ ꯀꯣꯏꯅ ꯉꯪꯅ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯂꯒ ꯃꯈꯥꯗ ꯄꯥꯏꯊꯗꯨꯅ ꯂꯩꯕꯥꯛꯇ ꯁꯔꯨ ꯇꯥꯔꯤꯕ ꯈꯔꯗꯨ ꯃꯆꯤꯟ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯝꯕ ꯁꯔꯨꯗꯨ ꯖꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯔꯨꯁꯤꯡꯗꯨ ꯁꯥꯖꯤꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯉꯪꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯊꯧꯅꯥ ꯍꯤꯡꯆꯥꯕꯗꯨꯅ ꯁꯣꯜꯂꯝꯕ ꯃꯟꯇ꯭ꯔꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯍꯧꯔꯝꯃꯤ꯫ ꯃꯊꯪꯗ ꯅꯤꯡꯊꯦꯝꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯍꯤꯡꯆꯥꯕꯗꯨ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯒ ꯁꯝꯖꯤꯟꯅꯔꯤꯕ ꯁꯔꯨꯗꯨ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯁꯥꯗꯣꯡ ꯍꯥꯞꯆꯤꯜꯂꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯁꯥꯗꯣꯡ ꯍꯥꯞꯄꯒꯤ ꯃꯟꯇ꯭ꯔꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯌꯥꯋꯜꯒꯤ ꯄꯥꯂꯤ ꯇꯥꯕ ꯇꯥꯔꯝꯃꯤ꯫ ꯌꯥꯋꯜꯒꯤ ꯄꯥꯂꯤ ꯇꯥꯕ ꯃꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯆꯥꯕꯗꯨ ꯄꯥꯏꯔꯛꯏ꯫ ꯁꯥꯗꯣꯡ ꯌꯥꯎꯔꯕ ꯁꯥꯗꯨ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯦ꯫ ꯊꯋꯥꯏ ꯍꯦꯛ ꯍꯥꯞꯄꯒ ꯍꯤꯡꯆꯥꯕꯗꯨꯅ ꯆꯤꯛꯇꯨꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯌꯥꯋꯜꯁꯨ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯃꯟꯇ꯭ꯔꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯜꯂꯒ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯦꯡꯅꯈꯤꯕ, ꯎꯈꯤꯕ, ꯇꯥꯍꯧꯕꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯁꯔꯨ ꯈꯔ ꯇꯥꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯃꯁꯨ ꯁꯔꯨꯗꯨꯕꯨ ꯎꯔꯨꯕꯗ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯧꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩ ꯁꯤꯗ ꯇꯥꯔꯤꯕ ꯂꯩꯔꯤꯕ ꯁꯔꯨꯁꯤꯡ ꯑꯁꯦ ꯁꯝꯖꯤꯟꯍꯟꯕ ꯉꯝꯒꯅꯤ꯫ ꯊꯧꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ, ꯏꯇꯥꯎꯅ ꯁꯔꯨꯁꯤꯡ ꯑꯁꯤ ꯁꯝꯖꯤꯟꯅꯕ ꯉꯝꯂꯕꯗꯤ ꯑꯩ ꯁꯥꯗꯣꯡ ꯍꯥꯞꯄꯤꯒꯦ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯋꯜꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯧꯔꯕꯗꯤꯅꯦ ꯑꯩ ꯊꯋꯥꯏ ꯍꯥꯞꯄꯤꯒꯦ꯫ ꯌꯦꯡꯂꯁꯤ ꯍꯥꯏꯅꯔꯦ ꯑꯍꯨꯝꯗꯨ꯫ ꯑꯍꯥꯟꯕꯗ ꯊꯧꯅꯥꯅ ꯁꯔꯨꯁꯤꯡ ꯑꯗꯨ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯁꯣꯟꯗꯨꯅ ꯁꯝꯖꯤꯟꯍꯜꯂꯤ꯫ ꯁꯔꯨꯁꯤꯡ ꯑꯗꯨ ꯁꯝꯖꯤꯟꯕꯗ ꯈꯪꯂꯦ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯆꯧꯕ ꯁꯥꯅꯤ ꯍꯥꯏꯕ꯫ ꯃꯊꯪꯗ ꯅꯤꯡꯊꯦꯝꯅ ꯃꯥꯅ ꯈꯪꯖꯍꯧꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯟꯗꯨꯅ ꯁꯥꯗꯨꯒꯤ ꯁꯥꯗꯣꯡ ꯍꯥꯞꯄꯤꯔꯦ꯫ ꯁꯥꯗꯣꯡ ꯑꯗꯨ ꯍꯥꯞꯂꯒ ꯑꯍꯨꯝꯗꯨ ꯏꯈꯪ ꯈꯪꯏ꯫ ꯆꯥꯎꯔꯕ, ꯃꯁꯥ ꯐꯔꯕ ꯀꯩ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯋꯜꯅ, ꯏꯇꯥꯎ, ꯁꯤꯗꯤ ꯊꯋꯥꯏ ꯍꯥꯞꯂꯨꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯟꯅꯗꯨꯅ ꯆꯤꯛꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯥꯞꯂꯒꯨꯝꯁꯦ꯫ ꯌꯥꯋꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ, ꯅꯪꯒꯤꯗꯣ ꯍꯩꯇꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎ? ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯏꯇꯥꯎ, ꯌꯦꯡꯉꯨ,
ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯁꯤ ꯊꯋꯥꯏ ꯍꯥꯞꯄꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ, ꯍꯥꯞꯇꯕꯅ ꯐꯔꯦ꯫ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯆꯦꯜꯂꯁꯤ꯫ ꯀꯤꯔꯕꯁꯨ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯍꯤꯡꯕ ꯁꯤꯕ ꯀꯔꯤꯃꯠꯇ ꯈꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯩ ꯑꯁꯤꯅ ꯇꯥꯟꯅꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯝꯍꯥꯡꯅꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯁꯦꯝꯍꯟꯕ, ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯅꯤ ꯑꯣꯏꯔꯕꯁꯨ ꯑꯍꯨꯝ ꯁꯦꯝꯍꯟꯕ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯍꯥꯏꯅꯕ ꯂꯣꯏꯕꯒ ꯃꯄꯣꯠ ꯃꯆꯩ ꯃꯐꯤ ꯁꯦꯠꯅ ꯆꯥꯅꯅꯕꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯂꯣꯏꯔꯦ꯫ ꯌꯥꯋꯣꯜ ꯃꯥꯅ ꯈꯪꯖꯍꯧꯕ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯃꯟꯇ꯭ꯔꯗꯨ ꯁꯣꯟꯕ ꯍꯧꯔꯦ꯫ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯀꯩꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯀꯩꯅ ꯈꯣꯡꯂꯛꯄꯗꯨ ꯇꯥꯕꯗ ꯃꯐꯥ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯨ ꯀꯅꯥꯅ ꯀꯗꯥꯏꯗ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯅꯗꯦ꯫ ꯀꯩꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯤ꯫ ꯌꯥꯋꯣꯜꯗꯤ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯃꯗ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯄꯨꯜꯂꯝꯗ꯭ꯔꯦ꯫ ꯀꯩꯒꯤ ꯃꯈꯣꯜ ꯇꯥꯗꯕꯒꯤ ꯍꯤꯡꯒꯅꯤ ꯈꯟꯕꯒꯤ ꯍꯔꯥꯎꯒꯗꯧꯕꯗꯨ ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯗꯕ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯗꯨꯗ ꯂꯝꯍꯥꯡꯅꯔꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯇꯥꯁꯤꯜꯂꯨꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯤ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯦ꯫ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯗꯨ ꯁꯔꯨꯅ ꯄꯨꯡꯊꯟ ꯊꯟꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯁꯨꯔꯨꯡꯗꯨ ꯄꯨꯡꯉꯥꯟꯗꯤ ꯉꯥꯜꯂꯤ꯫ ꯃꯄꯥꯜꯗ ꯅꯨꯃꯤꯠ ꯊꯣꯛꯄꯒ ꯃꯥꯟꯅꯔꯦ꯫ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯍꯥꯛꯅ ꯊꯣꯛꯂꯨꯔꯕꯗꯤ, ꯀꯩ ꯑꯗꯨ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯁꯤꯒꯅꯤ ꯈꯟꯗꯨꯅ ꯃꯄꯥꯜꯗꯨꯁꯨ ꯊꯣꯛꯄꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ꯫ ꯌꯥꯋꯣꯜ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎ ꯑꯆꯧꯕ ꯎꯖꯥꯎ ꯑꯗꯨꯗ ꯇꯥꯔꯨꯔꯦ꯫ ꯂꯥꯞꯇꯛꯅ ꯎꯕꯅꯤ꯫ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯔꯨꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯎꯗꯅꯕ ꯌꯥꯋꯣꯜ ꯃꯐꯝ ꯆꯥꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯜ ꯇꯝꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤ꯫ ꯃꯥꯅ ꯌꯣꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯎꯖꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯂꯩ꯫ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯌꯣꯡ ꯑꯗꯨꯗ ꯍꯩꯊꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯌꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯍꯩꯊꯕꯒ ꯌꯣꯡ ꯑꯗꯨ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯋꯣꯜꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯑꯃꯨꯛ ꯍꯩꯊꯕꯤꯔꯦ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯌꯣꯡ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯒ ꯉꯪꯗꯨꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯨ꯫ ꯁꯣꯝꯗ ꯌꯥꯋꯣꯜ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯨꯟꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯄꯥꯏꯈꯤꯕꯒ ꯃꯥꯅ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯉꯁꯥꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯧꯔꯝꯕꯒꯨꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯌꯣꯡ ꯑꯗꯨꯗ ꯍꯩꯊꯔꯦ꯫ ꯌꯣꯡ ꯑꯣꯏꯔꯝꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯌꯥꯋꯣꯜꯅ "ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯃꯐꯝꯁꯤꯅ ꯁꯔꯨ ꯉꯥꯛꯇ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯌꯥꯋꯣꯜ ꯋꯥꯍꯪ ꯃꯊꯪ ꯍꯪꯕ ꯂꯦꯞꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ "ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯆꯥꯕꯤꯈ꯭ꯔꯅꯤ꯫ ꯆꯠꯍꯧꯔꯣ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯨ." ꯌꯥꯋꯣꯜꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯝꯃꯤ꯫ ꯌꯥꯋꯣꯜꯅ ꯌꯥꯃꯟꯗꯕ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯃꯔꯝ ꯄꯨꯝꯕ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏ ꯄꯨꯝꯕ, ꯁꯥ ꯁꯟ ꯄꯨꯝꯕ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯑꯩꯕꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯗꯨꯅ ꯂꯩꯍꯜꯂꯤꯕꯅꯤ꯫ ꯆꯠꯈ꯭ꯔꯣ, ꯅꯪꯁꯨ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ." ꯌꯥꯋꯣꯜꯅ "ꯆꯠꯈ꯭ꯔꯁꯦ ꯏꯕꯥꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯅꯨ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯪꯕꯨ ꯆꯥꯊꯣꯛꯈꯤꯅꯤ꯫ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ "ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯅ ꯆꯠꯂꯕꯁꯨ ꯍꯤꯡꯆꯥꯕꯤꯅ ꯊꯥꯅꯔꯛꯇꯨꯅ ꯏꯕꯥꯅꯤ ꯆꯥꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯅꯪ ꯆꯠꯍꯧꯔꯣ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯄꯅ ꯁꯣꯏꯗꯅ ꯍꯥꯜꯂꯅꯤ." ꯌꯥꯋꯣꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯕꯨ ꯍꯥꯟꯅꯒꯨꯝꯅ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯤꯅ ꯂꯥꯛꯂꯀꯥꯟꯗ ꯋꯥꯍꯪ ꯈꯔꯁꯦ ꯍꯪꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯥꯟꯅꯒꯨꯝ ꯌꯣꯡ ꯑꯣꯜꯍꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤꯗꯨ ꯉꯪꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯌꯣꯡ ꯑꯣꯜꯂꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯀꯤꯔꯞ ꯌꯦꯡꯂꯒ ꯉꯁꯥꯏ ꯌꯥꯋꯣꯜꯅ ꯍꯪꯉꯨ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯕ ꯍꯧꯏ꯫ "ꯍꯤꯡꯆꯥꯕꯤ, ꯉꯁꯤꯗꯤ ꯑꯩ
ꯋꯥ ꯑꯃꯇ ꯍꯪꯖꯒꯦ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯄ ꯅꯠꯇꯦ. ꯑꯗꯨꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯗꯧꯔꯤꯕ. ꯍꯪꯉꯨ ꯀꯔꯤ ꯋꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯪꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯒꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯂꯣꯏ. ꯑꯗꯨꯒꯤ ꯍꯪꯕꯅꯤ. ꯅꯪꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ ꯈꯪꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯉꯝꯂꯅꯤ. ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ. ꯐꯔꯦ ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯔꯣ. ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ. ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯉꯛ ꯅꯣꯝꯃꯤ. ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯥꯞꯅ ꯎꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯑꯃꯗ ꯂꯤꯔꯨꯡ ꯇꯦꯟ ꯑꯃꯗ ꯇꯨꯝꯕꯥ ꯂꯩꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯇꯨꯝꯕꯥ ꯑꯗꯨꯅ ꯀꯥꯏꯔꯕꯗꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯀꯥꯏꯔꯦ ꯍꯥꯏꯅ ꯈꯪꯉꯨ. ꯑꯗꯨꯒ ꯂꯤꯔꯨꯡ ꯑꯗꯨꯅ ꯇꯦꯛꯂꯕꯗꯤ ꯑꯩꯒꯤ ꯌꯥꯡꯂꯦꯟ ꯑꯁꯦ ꯇꯦꯛꯂꯦ ꯍꯥꯏꯅ ꯈꯪꯉꯨ. ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯇꯦꯟ ꯑꯗꯨꯅ ꯇꯦꯛꯂꯕꯗꯤ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯁꯦ ꯇꯦꯛꯑꯦ ꯍꯥꯏꯅ ꯈꯪꯉꯨ. ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯅꯕ ꯃꯊꯦꯜ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯍꯤꯡꯆꯥꯕꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯜꯂꯒ ꯊꯅꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯥꯏꯈꯤꯕꯒ ꯌꯥꯋꯣꯜ ꯊꯨꯅ ꯌꯥꯡꯅ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯤ ꯑꯣꯜꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕ ꯍꯥꯏꯅ ꯍꯪꯉꯤ. ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯌꯥꯋꯣꯜꯗ ꯇꯝꯃꯤ. ꯌꯥꯋꯣꯜꯅ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯡꯅꯥꯡꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ. ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗꯨꯗ ꯎꯔꯦ ꯈꯣꯡꯅꯥꯡꯗꯨ. ꯈꯣꯡꯅꯥꯡꯗꯨꯕꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ. ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ. ꯎꯔꯦ. ꯂꯩꯔꯤꯕꯗꯨ ꯂꯤꯔꯨꯡ ꯇꯦꯟ ꯇꯨꯝꯕꯥ ꯐꯖꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯣ ꯃꯁꯥꯗꯨ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯏ. ꯃꯥꯒꯤ ꯄꯣꯠꯆꯩ ꯁꯣꯛꯄꯒꯤ ꯑꯣꯏꯒꯅꯤ ꯈꯪꯉꯤ. ꯑꯗꯨꯅ ꯁꯨꯔꯨꯡ ꯇꯝꯅ ꯍꯜꯂꯒ ꯄꯥꯏꯅꯅꯕ ꯇꯧꯏ. ꯌꯥꯋꯣꯜꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯂꯩꯔꯦ ꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯨꯒꯥꯏꯍꯧꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯍꯥꯟꯈ꯭ꯔꯅꯤ. ꯈꯔ ꯊꯨꯅ ꯇꯧꯔꯣꯕ. ꯍꯥꯏꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯦ. ꯍꯤꯡꯆꯥꯕꯤꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ. ꯃꯗꯨ ꯇꯥꯕꯗ ꯌꯥꯋꯣꯜꯅ ꯑꯍꯥꯟꯕꯗ ꯂꯤꯔꯨꯡ ꯑꯗꯨꯕꯨ ꯊꯨꯗꯦꯛꯏ. ꯂꯤꯔꯨꯡ ꯑꯗꯨ ꯊꯨꯗꯦꯛꯄꯒ ꯍꯤꯡꯆꯥꯕꯤꯗꯣ ꯑꯌꯣꯏꯃ ꯌꯥꯡꯂꯦꯟ ꯇꯦꯛꯑꯦ. ꯃꯊꯪꯗꯅ ꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯊꯨꯗꯦꯛꯏ. ꯍꯟꯗꯛꯃꯨꯛꯅ ꯑꯌꯣꯏꯃ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯑꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯀꯟꯅ ꯀꯞꯄꯤ. ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯇꯨꯝꯕꯥ ꯑꯗꯨꯕꯨ ꯂꯪꯗꯨꯅ ꯀꯟꯅ ꯊꯨꯒꯥꯏ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ. ꯍꯤꯡꯆꯥꯕꯤꯗꯨ ꯁꯤꯈ꯭ರೆ. ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯤꯈ꯭ꯔꯕꯗ ꯌꯥꯋꯣꯜꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯆꯠꯂꯁꯤ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯁꯤ. ꯅꯪꯒꯤ ꯂꯩꯕꯥꯛꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯍꯟꯒꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯁꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯅꯪꯒꯤ ꯅꯇꯥꯎ ꯑꯅꯤꯅꯣ? ꯀꯔꯤ ꯂꯩꯕꯥꯛꯇ ꯂꯩꯕꯅꯣ? ꯈꯪꯗ꯭ꯔꯤ. ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯗꯣ ꯍꯜꯂꯝꯂꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯝꯂꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ. ꯋꯥꯔꯤꯗꯣ ꯑꯩ ꯆꯠꯅ ꯂꯤꯔꯒꯦ. ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯉꯥꯏꯈꯣ ꯑꯩ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ナꯏꯕ ꯃꯅꯤ ꯄꯥꯏꯔꯒ ꯂꯥꯛꯏ. ꯃꯅꯤꯗꯨꯒꯤ ꯃꯄꯥꯜꯅꯅꯤ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯝꯕ. ꯍꯧꯖꯤꯛꯇꯤ ꯃꯅꯤꯗꯨ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯄꯨꯃꯝ ꯃꯝꯍꯧꯔꯦ. ꯑꯁꯨꯝꯅ ꯌꯥꯋꯣꯜꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯧꯅꯥ ꯀꯩ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯄꯗ ꯎꯃꯪ ꯑꯃꯗ ꯇꯥꯔꯨꯔꯦ. ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯅꯥꯏ ꯈꯔꯒ ꯊꯦꯡꯅꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯊꯨ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯍꯨꯔꯥꯟꯕꯔꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯃꯣꯏ ꯑꯅꯤꯕꯨ ꯐꯥꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯕꯒ ꯊꯧꯅꯥꯒ ꯅꯤꯡꯊꯦꯝꯒꯕꯨ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯦ. ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯐꯝ ꯄꯤꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯄꯣꯊꯥꯔꯣ. ꯍꯌꯦꯡ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨ ꯊꯤꯕ ꯆꯠꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯋꯥꯔꯨꯕꯒꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ. ꯅꯤꯡꯊꯦꯝꯗꯤ ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ. ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕ ꯃꯇꯥꯎꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ. ꯇꯨꯝꯁꯤꯟꯕ ꯏꯌꯥ ꯌꯥꯔꯝꯗꯦ. ꯃꯁꯥꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯂꯩꯔꯤ. ꯃꯥꯅ ꯁꯨꯝ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ. ꯀꯞꯂꯤꯕꯗꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯪꯅꯤꯡꯕꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯊꯤꯔꯗꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯊꯧꯅꯥ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯎꯔꯦ. ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯑꯃꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕꯗꯨ. ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ. ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯥꯟꯕꯗꯗꯤ ꯈꯨꯝꯂꯛꯇꯦ. ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯧꯅꯥꯅ ꯍꯪꯕꯗ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯈꯨꯝꯂꯛꯏ. ꯉꯁꯤ ꯑꯍꯤꯡ
ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯗꯁꯥ ꯑꯃ ꯇꯥꯒꯗꯧꯔꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯊꯧꯅꯥꯅ ꯈꯪꯅꯤꯡꯅ ꯀꯔꯤ ꯗꯁꯥꯅꯣ ꯏꯃꯥ? ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯊꯧꯅꯥꯅ ꯑꯗꯨꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯅꯅꯕ ꯁꯤꯟꯁꯦ ꯏꯃꯥ꯫ ꯑꯩꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯦ, ꯑꯩꯗꯤ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯨꯔꯕꯁꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯒꯅꯤ? ꯃꯥꯕꯨ ꯀꯟꯅꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯏꯃꯥ? ꯑꯍꯜ ꯑꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯅꯠꯇꯅ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯨꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯅꯥꯅ ꯏꯃꯥ, ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦ꯫ ꯏꯃꯥ, ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ, ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕ ꯂꯣꯏꯕꯒ ꯊꯧꯅꯥ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯖꯔꯨꯔꯒꯦ ꯍꯥꯏꯅ ꯕꯣꯔ ꯅꯤꯖꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯦ꯫ ꯈꯣꯡꯀꯥꯞ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯀꯣꯟꯅ ꯊꯪꯅ ꯌꯧꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗꯣ꯫ ꯃꯥꯅ ꯀꯥꯗꯨ ꯆꯪꯕ ꯃꯇꯝꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯊꯧꯕ ꯀꯥꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯀꯅꯥꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯌꯦꯡꯂꯒ ꯂꯣꯠꯅ ꯂꯩꯔꯤ꯫ ꯑꯍꯤꯡ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯣꯡꯌꯥꯏ ꯏꯆꯤꯛ ꯍꯨꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯖꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯂꯤꯟ ꯑꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯅ ꯃꯗꯨ ꯎꯕꯗ ꯊꯧꯅꯥꯗꯨ ꯊꯨꯅ ꯌꯥꯡꯅ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯑꯃꯨꯛꯇꯗ ꯀꯛꯏ꯫ ꯑꯗꯨꯒ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯂꯕ ꯂꯤꯟ ꯑꯗꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯐꯨꯝꯖꯤꯟꯕ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗꯣ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯏꯗ ꯂꯤꯟ ꯑꯗꯨꯒꯤ ꯏ ꯆꯣꯡꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕ ꯑꯗꯨꯗ ꯊꯧꯅꯥꯅ ꯏ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯥꯅ ꯏ ꯑꯗꯨ ꯇꯩꯊꯣꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯥꯏꯁꯤꯡꯗꯨ ꯆꯦꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯊꯧꯅꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯧꯕꯕꯨ ꯅꯤꯡꯊꯧꯅ ꯗꯟꯗꯤ ꯄꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯆꯦꯟꯕ ꯃꯤꯗ ꯄꯥꯎ ꯄꯤꯍꯜꯂꯦ꯫ ꯑꯉꯥꯡ ꯑꯍꯜ ꯂꯥꯏ ꯒꯨꯔꯨ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯄ ꯂꯦꯞꯇꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅꯤ꯫ ꯃꯥꯅ ꯁꯨꯝ ꯊꯤꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯔꯨꯔꯦ꯫ ꯇꯥꯎ ꯇꯥꯎ, ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯝ ꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯣ ꯉꯁꯤ ꯀꯣꯅꯨꯡꯗ ꯗꯟꯗꯤ ꯄꯤꯒꯗꯧꯔꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯄꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯗꯨ ꯇꯥꯔꯨꯔꯒ ꯃꯐꯤ ꯍꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯕꯗ ꯎꯔꯦ ꯃꯇꯥꯎ ꯊꯧꯕꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯔꯕꯁꯨ ꯅꯥꯊꯩꯔꯒ ꯃꯥꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯏꯇꯥꯎꯁꯦ, ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯑꯔꯥꯟꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ? ꯅꯤꯡꯊꯧ ꯑꯗꯨꯅ, ꯅꯣꯏꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯊꯝꯕꯤꯕꯅꯤ, ꯀꯟꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥꯎ ꯑꯁꯤꯗꯤ ꯂꯝꯍꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯥꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯗꯨꯒꯤꯅꯤ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯈꯥ ꯇꯥꯅ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯊꯧꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯪꯕꯤꯔꯕ꯭ꯔꯥ, ꯈꯪꯕꯤꯔꯕ꯭ꯔꯥ? ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯥꯗ ꯃꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯆꯪꯕ ꯌꯥꯕ꯭ꯔꯣ? ꯃꯥꯗꯤ ꯂꯝ ꯍꯦꯟꯕꯅꯤ, ꯃꯔꯝꯆꯠ ꯐꯖꯗꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯁꯤꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯊꯧꯅꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯏꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯥꯖꯖꯩ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯣ ꯄꯤꯕꯤꯌꯨ, ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯪꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯥꯟꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯃ꯫ ꯅꯤꯡꯊꯧꯗꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯑꯌꯥꯕ ꯄꯤꯔꯤ꯫ ꯂꯤꯔꯣ ꯇꯥꯔꯒꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯒ ꯅꯤꯡꯊꯦꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯏ꯫ ꯃꯇꯝ ꯑꯃꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯌꯥꯝꯅ ꯂꯨꯅ ꯌꯣꯛꯆꯕ ꯇꯦꯅꯋꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯦꯅꯋꯥꯗꯣ ꯀꯣꯟ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯃꯤ, ꯊꯥꯗꯣꯛꯇꯦ꯫ ꯑꯇꯤꯌꯥꯗ ꯇꯦꯅꯋꯥ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯄꯥꯏꯅꯤꯡꯉꯤ꯫ ꯃꯥꯅ ꯄꯥꯏꯖꯅꯤꯡꯕꯗꯨꯗ
ꯍꯅꯨꯕꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯅꯨꯕꯤ, ꯇꯦꯅꯋꯥꯁꯦ ꯇꯦꯅꯋꯥ ꯁꯪꯒꯨ ꯄꯥꯏꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯍꯜꯂꯁꯤ, ꯑꯃꯨꯛ ꯍꯟꯖꯔꯛꯀꯅꯤ, ꯃꯥ ꯁꯨꯝ ꯄꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ, ꯍꯅꯨꯕ ꯍꯟꯕꯨ ꯍꯜꯂꯛꯀꯗ꯭ꯔꯅꯦ ꯃꯥꯕꯨ? ꯍꯅꯨꯕꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯔꯤꯒꯤ ꯍꯜꯂꯛꯑꯣꯏꯗꯧꯔꯤꯕꯅꯣ, ꯍꯟꯖꯔꯛꯀꯅꯤ, ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯃꯥꯅ ꯃꯅꯤꯡ ꯇꯝꯖꯈꯤꯕ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯅꯦ? ꯍꯅꯨꯕꯤꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯇꯦꯅꯋꯥꯗꯨ ꯅꯨꯡꯇꯤꯒꯤ ꯇꯦꯅꯋꯥ ꯁꯪꯒꯨ ꯄꯥꯏꯔꯛꯄ ꯃꯇꯝ ꯌꯧꯕꯗ ꯅꯨꯡꯇꯤꯒꯤ ꯑꯇꯤꯌꯥꯗ ꯌꯦꯡꯖꯕꯅꯤ, ꯉꯁꯤꯁꯨ ꯌꯦꯡꯂꯤ꯫ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯟ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯤꯔꯒ ꯇꯦꯅꯋꯥ ꯑꯗꯨꯗ, ꯀꯣꯏꯔꯨꯔꯣ, ꯄꯥꯏꯔꯨꯔꯣ, ꯉꯁꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦ, ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯅꯨꯡꯁꯤꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯦꯅꯋꯥꯗꯨ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯁꯪꯒꯨ ꯄꯥꯏꯃꯤꯟꯅꯔꯤꯕ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯄꯥꯏꯃꯤꯟꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯇꯦꯅꯋꯥꯗꯨꯅ ꯃꯊꯃꯣꯏꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯤ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯍꯅꯨꯕꯗꯨ ꯇꯦꯅꯋꯥꯗꯨꯅ ꯄꯥꯏꯈꯤꯕꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯌꯦꯡꯍꯧꯏ꯫ ꯇꯦꯅꯋꯥ ꯁꯪꯒꯨꯗꯨ ꯄꯨꯂꯞ ꯆꯠꯃꯤꯟꯅꯩ꯫ ꯂꯣꯛꯀꯤ ꯏꯁꯤꯡ, ꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯆꯥꯏ, ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏꯁꯨ ꯄꯥꯏ꯫ ꯉꯁꯤ ꯈꯛꯇ ꯄꯥꯏꯔꯛꯄ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯇꯦꯅꯋꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯃꯥꯅ ꯆꯥꯔꯤꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝꯗꯨ ꯃꯄꯨ ꯑꯅꯤꯗꯨꯒꯤ ꯄꯨꯅꯤꯡꯏ, ꯑꯗꯨꯕꯨ ꯀꯔꯝꯅ ꯄꯨꯒꯅꯤ ꯑꯗꯨꯛ ꯌꯥꯝꯕꯗꯣ? ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯥꯅ ꯄꯨꯒꯦ ꯈꯟꯗꯨꯅ ꯐꯖꯔꯕ ꯍꯩꯅꯧ ꯑꯃ ꯍꯦꯛꯇꯨꯅ ꯃꯇꯨꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯦ, ꯌꯨꯝꯂꯣꯝꯗ ꯍꯟꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯊꯝꯈꯤꯕ ꯍꯩꯅꯧ ꯑꯗꯨ ꯎ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯑꯍꯣꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯆꯤꯛꯈ꯭ꯔꯦ꯫ ꯇꯦꯅꯋꯥꯗꯨꯗꯤ ꯍꯩꯅꯧ ꯑꯗꯨ ꯂꯤꯟꯅ ꯆꯤꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯇꯦꯅꯋꯥ ꯁꯪꯒꯨꯗꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯅꯔꯛꯏ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯃꯥꯅ ꯊꯝꯖꯕ ꯍꯩꯅꯧꯗꯨ ꯄꯨꯗꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯁꯨꯝ ꯄꯥꯏꯔꯛꯇꯨꯅ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯇꯦꯅꯋꯥꯗꯨꯅ ꯍꯩꯅꯧ ꯑꯃꯨꯟꯕ ꯐꯖꯕꯗꯨ ꯄꯨꯔꯛꯄꯗꯨꯁꯨ ꯎꯔꯦ꯫ ꯍꯩꯅꯧꯗꯨ ꯎꯕꯗ ꯍꯅꯨꯕ ꯑꯗꯨꯅ, ꯍꯩ ꯍꯅꯨꯕꯤ, ꯊꯥꯡ ꯂꯧꯔꯨꯆꯣ ꯆꯠꯂꯣ, ꯍꯩꯅꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤ, ꯆꯥꯔꯁꯤ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯊꯥꯡꯗꯨ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯅꯨꯕ, ꯃꯤꯅ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ, ꯎꯆꯦꯛꯅ ꯄꯨꯔꯛꯄ ꯍꯩꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯣꯛ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ, ꯀꯔꯤ ꯑꯃꯨꯛ ꯇꯧꯗꯅ ꯖꯤꯕ ꯑꯃꯗ ꯍꯥꯟꯅ ꯄꯤꯖꯁꯤ꯫ ꯍꯅꯨꯕꯗꯨꯁꯨ ꯍꯅꯨꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯣꯏꯅ ꯂꯣꯏꯖꯕ ꯍꯧꯗꯣꯡ ꯑꯗꯨꯗ ꯍꯥꯟꯅ ꯄꯤꯖꯔꯒ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯁꯣꯏꯕ ꯃꯁꯨꯡ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨꯗ ꯄꯤꯖꯔꯦ꯫ ꯍꯧꯗꯣꯡ ꯑꯗꯨ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯍꯧꯗꯣꯡꯗꯨꯅ ꯁꯤꯈꯤꯕꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ, ꯑꯣ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯣꯏꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯂꯦꯜꯂꯒ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯗ꯭ꯔꯕ ꯍꯩꯅꯧ ꯑꯗꯨꯗꯤ ꯌꯦꯅꯈꯥꯗ ꯂꯪꯊꯣꯛꯈꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯦꯅꯈꯥꯗꯨꯗ ꯆꯥꯎꯅ ꯐꯟꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯣꯏꯅ ꯍꯩꯅꯧ ꯃꯔꯨ ꯂꯪꯊꯣꯛꯈꯤ ꯍꯥꯏꯕꯗꯨ꯫ ꯍꯩꯅꯧꯗꯨ ꯖꯣꯝ ꯌꯥꯟꯊꯗꯨꯅ ꯄꯥꯜꯂꯤ, ꯐꯖꯩ, ꯌꯦꯡꯕꯗꯇ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯍꯩꯅꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯍꯩꯅꯧꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯂꯒ ꯊꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯡ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯆꯥꯈꯤꯗꯦ꯫ ꯅꯣꯡꯃꯅ ꯑꯃꯨꯛ ꯍꯩꯅꯧ ꯑꯗꯨ ꯑꯍꯦꯛꯄ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯩꯅꯧ ꯂꯩꯔꯒ ꯊꯥꯡ ꯂꯩꯇꯕ, ꯊꯥꯡ ꯂꯩꯔꯒꯅ ꯍꯩꯅꯧ ꯑꯍꯦꯛꯄꯗꯨ ꯊꯤꯕ ꯑꯃꯨꯛ ꯐꯪꯗꯕ, ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯊꯥꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯩꯅꯧ ꯑꯗꯨ ꯈꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯨꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯍꯥꯎꯕ ꯍꯩꯅꯧꯗꯤ ꯑꯃꯨꯛꯇꯁꯨ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯃꯥꯅ ꯁꯨꯝ ꯆꯥꯔꯤꯉꯩꯗ ꯍꯅꯨꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯍꯅꯨꯕ ꯑꯗꯨꯗ, ꯍꯩ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯍꯨꯔꯥꯟꯕꯔꯣ? ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯩ ꯆꯥꯔꯤꯕꯗꯤ ꯍꯥ? ꯍꯅꯨꯕꯗꯤ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩ ꯍꯅꯨꯕꯤ, ꯅꯪꯕꯨ ꯅꯃꯤꯠꯀꯗꯨ ꯎꯁꯤꯜꯂꯛꯇ꯭ꯔꯕꯅꯦꯍꯦ, ꯑꯩꯅꯤꯅꯦ, ꯅꯪꯒꯤ ꯅꯨꯄꯥꯅꯤꯅꯦꯍꯦ꯫ ꯑꯍ, ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏꯁꯨ ꯈꯨꯏꯗꯤ, ꯄꯥꯈꯪ ꯃꯥꯜꯂꯤ꯫ ꯍꯅꯨꯕ, ꯅꯪꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤ, ꯀꯃꯥꯏꯅꯅꯣ? ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯗꯤ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯃꯁꯥꯗ ꯌꯦꯡꯖꯕꯗ ꯍꯥꯟꯅꯒꯤ ꯈꯨꯏꯔꯝꯕ ꯎꯟꯁꯥ ꯀꯣꯜꯂꯝꯕ ꯌꯥꯡꯂꯦꯟ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯆꯥꯔꯨꯕꯒꯤꯅꯤ, ꯅꯪꯁꯨ ꯁꯦ ꯆꯥꯎ, ꯑꯗꯨꯒꯅꯦ ꯂꯩꯁꯥꯕꯤ ꯑꯣꯟꯕ꯭ꯔꯥ ꯌꯦꯡꯁꯦ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯦ꯫ ꯃꯥꯁꯨ ꯍꯩꯅꯧ ꯑꯗꯨ ꯆꯥꯕꯒ ꯍꯥꯟꯅꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯖꯕ ꯀꯌా ꯑꯗꯨ ꯀꯣꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯍꯔꯥꯎꯕ ꯃꯔꯛ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯅꯨꯕꯤ,
Nang aina ngasi chariba hai ase ibani na hatkraba tenawa aduna aikoi ani de pizage khanduna purakhiba aduna ngaihaki sauningba aduna khantha hodaduna hek hatok bikhida ko pen khidreda hanuba hanubi ani duna nungaina laiki adubu moi ani gi thamoida tenawa adubu wahang pahang tawdana sauningbana henduna hatlubagi pendaba asi punchi chupagi laiki aduna iningthaw hana wahang pahang tawbi natrabadi kona ningamdaba laigani Ningthemgi wari adu praja miyam adusu taribani praja miyam aduna chummi chummi magi wase yai haiduna hainarami adubu ningthawdi tumina lairi ningthawgi mawong aduda ningthemna iningthaw ai wari amaga sulizage ningthawdu mangak nomduna liyu haina hairai ningthemna wari amaga sulirei san yamna loiba nupa amana magi mateng pangnanabani haiduna nupa ama tham nupa aduna nungtigi san mayamdo cheksina senaje mapuduna so nupa aduna mabukning changna san senabaduda yamna penjai adubu nongmadi asum tho haina san loifam aduda huranba malaklami huranba aduna san mayam maraktagi lona ama lauthoklaga puge tawi huranba aduna tawribada san senaba nupa aduna uri madu ubaduda huranbaduna san adubu chingduna chali san senaba nupa adusu inare ngaikho haina lauraga huranbadudi tasinade sandubu thuna Jatnanaba haiduna jaina kanduna puri sumpurakpana khong ama lanba tarami huranbada khong ado lankre adubu sandudi khong aduda yungsinduna lei amamba aduda san adubusu san senaba nupa aduna kanbusu ngamdre sanda sibana hankre san senaba nupa ada upai leitaduna nungaitana kapi nungsu ngalakle mapu aduna san senba nupa adu leitabadu uri aduga magi sanama watlamba aduda so Mana sansenaba nupa aduna huran kre haina khalladuna sansenaba nupa ado mana thirakle mana thirakpada mi mayam ama yumsilaga leirambado mahangna uri madu ubada jangsenduna yengbada magi sando siduna leirambado ubada sauningmana loikre mapuduna mayam aduda mase sannasi huran bani mayam huran nupa si purasi haiduna mayam adusu mapu aduna hairibada chumlamnani khanduna sansenabadu phuri moi mayam changduna phubududa san senaba nupa ada khudak aduda adum sikre san loiba mapuda magi san senaba mathiduna amuk sena halam adubu handakti san senaba nupa asidi hana ge duga manaramdi yamna talam handaksu hana huran balaki nupa ada adum lai handakti atan ba san senaba nupa ada tummaga leibanina huran ba changakwa khangdri huran baduna san mapuduna chatkre ahinga duda ahinga du loikre nongalakpada san mapugi yumda ahal khara lakduna Thora ula khong loi badai da chalu se haina haire mapu adusu hoi haiduna lai mapu do yorakpada uri nupa amaga magi sanga leikhomi tai tai duna leirambado madu ubada mapu aduda mayam aduna haibadagi khangle magi san adubu huranba nupani haiba wahang sum hanglakpada hanaso huranbani aduda sanda khongda tashinbadagi lakhotpa ngamdabagi adum thanambani asi haiba wafam ase hairakpada san mapu dudi nungaitabana loi Mana magi san senaba duda maram chadana asauba henduna hatkre khanbada punsi chupa nungaitana lenki asumna iningthaw hana wahang pahang tawbuna phagani haina khanjai ningthemgi wado munna taraba matungda ningthawna thawnada hangai nupa karigino nangna aigi ichanupigi manakta ahingda leiramliba achumba maramdo hai ningthawna hanglaklabada thawnana sukhumlai ai ngarang ahingse tumba yadabadagi koicha chatuna leibani aduda thapna mi amana kapagi makhol tai haiduna yenglubadadi kaplibada kaithel lairembi oiram aina lairembida kapagi maram hangbada ngasi ahing Rajkumari bu linna chiktuna sigani haina hairaki aduda aina Rajkumari bu kannanaba pambai hangbada lairembi aduna asumna hairaki linna dubu amuktada matup tare thokna kaklaga churi tafamda makok mamai taina halaga phum aduga linna dugi I marik amata Rajkumari da chonghanga Karigumba chonglabadi khutna natraga phina taithokpa yade nangna lekthokadabani asumna hairaki lairembiduna hairakpagi matungina aina Rajkumari bu kannanaba lina do hatuna churi tafamda phumjari phumba loiraga Rajkumari da lina dugi I chongba yengbada khajaida I khara chonglumbaduda madu ubada aina lekthokjabani aduda Rajkumari na hogalakpaga chanaduna khangkhibani aidi Rajkumari bu awapamda tagadabadagi kanjabani iningthaw
ꯅꯤꯡꯊꯧꯅ ꯊꯧꯅꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯤꯟ ꯐꯨꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒ ꯃꯅꯥꯏꯁꯤꯡꯁꯨ ꯌꯦꯡꯂꯨꯔꯦ꯫ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯂꯤꯟ ꯑꯗꯨ꯫ ꯊꯧꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯦ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯅ ꯊꯧꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯉꯣꯟꯗ ꯊꯥꯖꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯅꯤꯡꯊꯦꯝꯕꯨꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯀꯩꯅꯥ ꯑꯃ ꯈꯜꯂꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯊꯧꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯀꯣꯅꯨꯡꯗ ꯊꯥ 3ꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯆꯥꯛ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯑꯗꯨ ꯁꯤꯟꯕ ꯊꯥ 2 ꯍꯦꯜꯂꯛꯂꯤ꯫ ꯅꯤꯡꯊꯦꯝꯒ ꯊꯧꯅꯥꯒ ꯉꯥꯏꯖꯕ ꯃꯇꯥꯎ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯌꯥꯋꯣꯜ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯂꯥꯛꯄ ꯂꯦꯞꯇꯦ꯫ ꯅꯣꯡꯃꯒꯤ ꯃꯣꯏꯅ ꯊꯨꯡꯂꯨꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯆꯥꯛꯂꯦꯟ ꯁꯤꯜꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯕꯒ ꯆꯥꯛꯂꯦꯟ ꯁꯤꯟꯕ ꯁꯦꯕꯥꯔꯤꯗ ꯆꯥꯛꯂꯨꯛ 3 ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯥꯔꯤ ꯑꯗꯨꯅ "ꯀꯔꯤꯒꯤ 3 ꯁꯦꯝꯒꯗꯧꯔꯤꯕꯅꯣ? ꯅꯈꯣꯏ 2 ꯈꯛꯇꯅꯤ, ꯁꯦꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯌꯥꯋꯣꯜꯅꯗꯤ 3 ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅꯗꯤ ꯑꯔꯥꯛꯄ ꯃꯤꯗ ꯆꯥꯛ ꯆꯥꯍꯟꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯊꯪ ꯂꯩꯕꯅ ꯁꯦꯕꯥꯔꯤꯗꯨ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯁꯦꯕꯥꯔꯤꯗꯨ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯧꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ 3ꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯄꯤ꯫ ꯍꯔꯥꯎ ꯃꯤꯅꯣꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎ ꯇꯝꯅꯗꯨꯅ ꯍꯔꯥꯎꯕꯒꯤ ꯍꯔꯥꯎꯕꯅ ꯊꯟꯗꯨꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯥꯋꯣꯜꯅ ꯁꯨꯔꯨꯡꯗ ꯆꯠꯄꯒꯤ ꯋꯥꯔꯤꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ ꯆꯠꯁꯦ ꯍꯥꯏꯕꯗ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ 3 ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯁꯨꯔꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯨꯡꯗꯨ ꯌꯧꯕꯒ ꯌꯥꯋꯣꯜ, ꯅꯤꯡꯊꯦꯝ, ꯊꯧꯅꯥ ꯃꯈꯣꯏ 3ꯗꯨ ꯑꯃꯅ ꯁꯔꯨ ꯁꯝꯖꯤꯟꯕ, ꯑꯃꯅ ꯁꯥꯗꯣꯡ ꯍꯥꯞꯄ, ꯑꯗꯨꯒ ꯑꯃꯅ ꯊꯋꯥꯏ ꯍꯥꯞꯄ ꯇꯧꯔꯝꯃꯤ꯫ ꯂꯦꯞꯄ ꯂꯩꯇꯅ 3 ꯑꯗꯨꯅ ꯍꯣꯠꯅꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯥꯟꯅꯒꯨꯝꯅ ꯍꯤꯡꯀꯠꯂꯝꯃꯤ꯫ ꯄꯨꯡꯍꯥꯡ ꯍꯥꯡꯅ ꯁꯔꯨꯒꯤ ꯁꯨꯔꯨꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯁꯤꯈ꯭ꯔꯕ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯤꯡꯀꯠꯂꯛꯂꯤ꯫ ꯃꯣꯏ 3ꯅ ꯇꯧꯔꯤꯕꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯋꯣꯜꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯒ ꯃꯈꯣꯏ 3ꯇꯨ ꯃꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯊꯧꯅꯥ, ꯅꯤꯡꯊꯦꯝ, ꯌꯥꯋꯣꯜ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯎꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯣꯏ 3ꯇ ꯕꯣꯟ ꯑꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯕꯣꯟ ꯑꯗꯨꯕꯨ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯍꯧꯔꯦ 3ꯇꯨ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯧꯔꯦ ꯕꯣꯟ ꯑꯗꯨ꯫ ꯕꯣꯟꯗꯨ ꯂꯥꯟꯊꯣꯛꯄꯗ ꯃꯣꯏ 3ꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯎꯔꯦ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯨ꯫ 3 ꯑꯗꯨ ꯍꯔꯥꯎꯕꯅ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯧꯅꯤꯡꯉꯤ꯫ ꯃꯈꯣꯏꯅ ꯌꯧꯅꯤꯡꯕꯗꯨ ꯂꯥꯏꯅ ꯎꯕꯤꯕꯒꯨꯝꯅ ꯀꯣꯅꯨꯡ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯔꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯨ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕ ꯇꯧꯗꯅ ꯃꯣꯏ 3ꯄꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫